Hello everyone, mayambu taram nokjeri. Ngasi matam kuirabagi tungda anova reading ama mupuraga mayamgidamakta lakjare. Ngasi tawjagadoriba reading sina handaki lakadoriba chayosigi kari message card na pirakpage haibado adugi matangda tawjagadaba reading ne. Sidadi pile khaidokpagi mawongse leiraroi ko. Pokpagi numita oina yengminarse sida ina hana card taret phajana safal tawraba matungda lawkhatlaga thamjare. Sunday gi kari message leibanu haibado hana yengminase. Sunday gi 10 of cups ko andaki lakadoriba chayosigi oinadi Sunday pokpiba singi oina yamna phaba adugumba week ama adum oini ko aigi imung manung gi miyoi sing adagidi aigi nusi janajaba khangna janaba aigi near and dear ones leidana mayam sika yamna harauna nungaina time spend tawba sugumba adai koigi marise yamna phaba haitare ko yamna ingna nungaina harauna panba amaga yamna nungsinana pukjel khojel tinana yamna harauta yamna leiba adugumba makhalgi week ama oigani ko Sunday numitki Sunday pokpiba singi oina mathang Monday gi mugeng minasi ko Monday pokpiba singi oina de handaki hapta se handaki chayo se thabak khara kanba adugumba makhalgi hapta ama adugumba makhalgi chayol ama oiragan haidi oiraba yaiba ko hotnaningbagi wakhalsu isada yamna phawgani matam kharagi mamangdagi natraga haidi haukiba matam kharadagi isana yamna wana hotnajaraga sujaraga nomjaraga laiba thabaktugi mahai adugi thabakto mapung phana loishanba adomna thamjariba thabaktuda thamiba pandam haidare ko matam kuina ngaijarakpado adudo soidana phanggadaba khara dum layeba ko sigi chayosida aduna sigi adomgi kanose pandamse phangge haitaragadi adomna hana wana hotna jaraibodo dugi mathukda kadang extra oina adomgi hotna base khara thadabiyo adoi taragadi sukso soidana dum phanggadaba adugumba makhalgi chayol ama oigani ko kadang thabak suba romda suba nomba romda hena changsinba hena mai onsinba adugumba makhalgi chayol ama oigani Monday pokpiba singi oina mathang Tuesday pokpiba singi oinadi handaki chayose sida wakhal yamna khanthaba thabak toba matamda wakhalse phajana khantharaga dum pangthokani handaki chayosigi oina Tuesday singse ko aduga thabak ingkang tawdasu dum tawruiba thabaktugi dum mai pakpadi dum leigani ko aina thabak am tawi khalaga su dum mai pakane ba ko si kano chayosigi oina ko aduga business tawba kangbugina business partner ga natraga ai thabak mafam da orga so ai thabak punba ai ga loinariba ai thabak punna tawminariba mi sing ai tare ko siga su dum phajana dum loinaba yagane ba ko aduga sigi chayo seda healthy orga su yamna nungaina dum leigane ba ko yamna thoidok hendongna yamna kanba makhalgi anai ka su sigi week sedadi lairoi aduga lanthum changak pa haidare ko aina tanjaruba natraga mamangda pallaga leiramba orga su khara lanthum palamba orga su dum lakpa changakpa haitare sugumba se khara leigani aduga yumgi family gi sugumba se yamna khanba adugumba week ama dum oigane ba ko yam luna khanjaba haitare ko wakhal yam khangani ko wakhal yamna khanba thabak tawbada kok yamna thadaba adugumba week ama di orani Tuesday singi oina mathangsina Wednesday gi muging minasi ko Wednesday gi oina tam kaya gi mamangdagi somna karigumba clarity ama pamaga lakpa haitare karigumba chayetnaba natraga dongi wakhalda chamamnaba leiramba karigumba thodok natraga karigumba hiram amagi matangda clarity pamdana ko universe ki side gi dum nijaba khotpa leiraga sumadugi clarity je andaki weeks gi manungda phangaba yabagi oithokpa khara dum leigani ko pukningda re dongi thamoida nungaitana karigumba khara dum thamoida khanjaba or kanoda ishordaga nijaba leidana ko kari thogadage kari tawragadage ai sum nijaba gumba leibado khanjaba natraga nijaba ningjaba sugumba leibana chingbado adugi paukhum mama haitare ko aingonda phangakpa ai wakhalda sigi aina hangzariba wahangsigi paukhumje si oiba yai haidana aingonda karigumba ama khanghalakpado adugumba khara leigani andaki week sigi oina Wednesday pokpiba singse aduga thabak tawba matamdasu fazana isase yamna tapna ingna khantharaga tungmang yengaga fazana ko isana isagi khanjariba wakhalse fazana tungmang yengaga thabak tawbiyo decision se ko fazana lawbiyo adu nataba taragadi aina khongpham ama soigibaduna ko aigi tungda nungaitaba ningamdaba gumba khara dum lakpa yaiba ko aina
ꯑꯗꯨꯗ ꯈꯣꯡꯊꯥꯡꯁꯦ ꯍꯩꯅ ꯌꯥꯝꯅ ꯐꯖꯅ ꯊꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏꯒꯗꯕ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯋꯦꯅꯁꯗꯦꯒꯤꯅꯦ ꯃꯊꯪ ꯊꯔꯁꯗꯦꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯊꯔꯁꯗꯦ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤꯀꯣ ꯍꯟꯗꯛꯀꯤ ꯋꯤꯛꯁꯦ ꯏꯁꯥꯗ ꯈꯤꯇꯪ ꯑꯋꯥꯕ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯒꯅꯤ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯁꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯆꯤꯠ ꯇꯧꯕꯤꯔꯝꯕꯒꯤ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯅꯥ ꯈꯪꯍꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯤꯛꯁꯦ ꯊꯔꯁꯗꯦ ꯄꯣꯛꯄꯤꯕꯁꯤꯡꯁꯦꯀꯣ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯆꯌꯣꯜꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯣꯏꯔꯒꯁꯨ ꯑꯩ ꯊꯕꯛꯀꯨꯝꯕ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯅꯅꯕ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯊꯔꯁꯗꯦ ꯄꯣꯛꯄꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤꯀꯣ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯒꯗꯕ ꯑꯣꯏꯌꯦ ꯁꯤꯒꯤ ꯋꯤꯛꯁꯦꯀꯣ ꯑꯗꯨꯒ ꯊꯕꯛꯀꯨꯝꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯁꯠ ꯑꯗꯨꯝ ꯇꯧꯕ ꯉꯝꯗꯕ ꯏꯁꯥꯗ ꯀꯟꯐ꯭ꯌꯨꯖꯟ ꯈꯔ ꯂꯩꯕꯗꯣ ꯑꯣꯏꯕꯨ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯀꯥꯏꯅ ꯋꯥꯈꯜꯗ ꯈꯔ ꯆꯃꯝꯅꯕꯒꯨꯝꯕ ꯂꯩꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯑꯣꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯃꯤ ꯇꯤꯟꯅꯕ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗꯀꯣ ꯆꯦꯛꯁꯟꯅ ꯍꯩꯅ ꯈꯣꯡ ꯊꯥꯡꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤꯀꯣ ꯏꯁꯥꯗ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯒꯤ ꯂꯦꯚꯦꯜꯁꯤ ꯈꯔ ꯋꯥꯡꯕ ꯁꯤꯒꯨꯝꯕ ꯆꯌꯣꯜ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯕ ꯌꯥꯏ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯦꯀꯣ ꯀꯥꯔꯠꯁꯦ ꯈꯤꯇꯪ ꯅꯦꯒꯦꯇꯤꯞ ꯑꯣꯏꯔꯦ ꯈꯤꯇꯪ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯃꯥꯌꯣꯛꯅꯒꯗꯕ ꯂꯩꯌꯦꯕꯀꯣ ꯅꯦꯛꯁ ꯐ꯭ꯔꯥꯏꯗꯦꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯦꯀꯣ ꯊꯕꯛ ꯇꯧꯕ ꯑꯣꯔ ꯃꯤ ꯂꯣꯏꯅꯕ ꯑꯦꯅꯤ ꯍꯤꯔꯝ ꯑꯃ ꯍꯦꯛꯇꯗꯀꯣ ꯏꯁꯥꯁꯦ ꯈꯤꯇꯪ ꯃꯇꯝ ꯂꯧꯕꯤꯌꯣ ꯏꯁꯥ ꯏꯊꯟꯇ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯑꯩꯅ ꯈꯪꯗꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯥꯟꯅꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯏꯊꯟꯇ ꯃꯇꯝ ꯈꯤꯇꯪ ꯂꯧꯕꯤꯌꯣ ꯏꯁꯥ ꯏꯊꯟꯇ ꯂꯩꯔꯒ ꯋꯥꯈꯜꯁꯦ ꯍꯦꯟꯅ ꯈꯤꯇꯪ ꯗꯤꯞ ꯊꯤꯡꯀꯤꯡ ꯇꯧꯕꯤꯌꯣꯕ ꯈꯤꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯣ ꯁꯨꯃꯥꯏꯅ ꯏꯁꯥ ꯏꯊꯟꯇꯅ ꯐꯖꯅ ꯈꯟꯊꯕꯤꯔꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯀꯣ ꯈꯪꯅꯤꯡꯅ ꯉꯥꯏꯖꯔꯛꯄ ꯅꯠꯇ꯭ꯔꯒ ꯊꯤꯖꯔꯛꯄ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯏꯁꯥ ꯃꯁꯛ ꯈꯪꯖꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯗ ꯆꯠꯄꯁꯨ ꯑꯗꯨꯝ ꯉꯝꯒꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯃꯛꯀꯤ ꯚꯦꯂ꯭ꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯈꯪꯉꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯣ ꯏꯁꯥ ꯏꯊꯟꯇ ꯈꯔ ꯃꯇꯝꯁꯦ ꯄꯤꯕꯤꯔꯒ ꯋꯥꯈꯜꯁꯦ ꯌꯥꯝ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯈꯟꯊꯕꯒꯤ ꯃꯇꯝ ꯈꯤꯇꯪ ꯂꯧꯕꯤꯌꯣꯕ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯒꯤ ꯑꯣꯏꯅ ꯁꯤꯅ ꯐ꯭ꯔꯥꯏꯗꯦꯒꯤ ꯃꯦꯁꯦꯖꯅꯦꯀꯣ ꯂꯥꯁꯇ ꯁꯦꯇꯔꯗꯦꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯁꯦꯇꯔꯗꯦ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯋꯤꯛꯁꯦ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯋꯤꯛ ꯑꯃ ꯑꯣꯏꯒꯅꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯠꯅꯤ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯀꯣ ꯑꯗꯒꯤꯗꯤ ꯑꯅꯧꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯗꯨꯒꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯠꯄ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯋꯤꯛ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯦꯕꯀꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯥꯅ ꯁꯨꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯗꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯑꯗꯨꯝ ꯂꯩ ꯍꯟꯗꯛꯀꯤ ꯋꯤꯛꯁꯦ ꯁꯦꯇꯔꯗꯦꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯏꯁꯥꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯔꯁꯨ ꯃꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯔꯁꯨꯀꯣ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯔꯝꯗꯕ ꯀꯣ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀ꯭ꯂꯦꯔꯤꯇꯤ ꯃꯦꯟꯇꯦꯜ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯒꯅꯤ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯀ꯭ꯂꯦꯔꯤꯇꯤꯁꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁꯀꯨꯝꯕ ꯊꯦꯡꯅꯕ ꯂꯩꯔꯒꯁꯨ ꯂꯤꯒꯦꯜ ꯔꯤꯂꯦꯇꯦꯠ ꯃꯦꯇꯔꯁꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯗ ꯑꯗꯨꯝ ꯒꯨꯗ ꯅ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯂꯥꯛꯀꯗꯕꯁꯨ ꯂꯩꯌꯦ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯒꯤ ꯑꯣꯏꯅꯀꯣ ꯁꯤꯅꯦ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯒꯤ ꯑꯣꯏꯕ ꯀꯥꯔꯠꯇꯒꯤ ꯐꯪꯕ ꯃꯦꯁꯦꯖ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ